Manipur top trending news na tungan ba reliable source sindiri ko charga mata di oiba maru oiba ipaw sing patu kan khangam jai aham be headline da IDP Singi masagi mem da changjarage haibi khongjang kansilakli kol tabida security force na tiar gas kapada IDP Singna khongpham handu yadabadagi nongmai kapkre taret chokle tangai festival da bom langsina ba tarumba ga mari leinade KCP na singdorakre pauna kaitel amasung governor maningi lambi phajana na basembada Yong manlakle laikom leinang na salak sare walking chat ama gari na thomada sire paramban kaitel pambi singna state force ta hai iski wahan to khangrabadi matam khara training to view wangjing new market ta potpham family bising mai hongna sawre numit mangari manungda koilas thadabadi lambi tathok lagani lathokre tahi kungi fadok pikre pau sanduna pisari ahan bada IDP Singi masagi memda changjarage haibi khongjang khangkan kansilakre gol tabida security force na tiar gas kapada IDP Singna khongpham handu yadabadagi nongmai kapre tare chokle kokomi amadi loop singna hayeng losingdariba Manipur sangai festival pangthokpagi mahutta relief camp ta leirakliba IDP Singbu masagi memda han hanjin halu haibada lengangna tabidabadagi loop singi phirepu sogolakkiba IDP Singna festival asi pangthoklabanina ingtapa hanjile haiba oirabadi makoibu masagi memda hanjinjarage haina mafum kharada khongjang changsilakibagi makha tarpada ngasi su Imphal East ki gol tabi khunja singna makoigi khunggang yauna masagi mayumda changsinaba honarkodagi masing yamlaba security force singi marakta chaungna mungnabadagi mioi taret lom sokle ngasi ayuk anganbadagi hauraduna sawumbungi relief camp ta lerkiba gol tabigi khunja singna yangang popi tamna changsilakibani makoina yangang popi kaithelagi mamanglumda khara tatkhatlaga gol tabi khuno yomdaida masing yamlaba state amasung central force ki personnel singna lambi mayaida tingkhang tara chingba thingchinduna makoi buthaki adubu ayuk pung tara ga mathoi makhairom tarpadadi masagi memda changsilagani haiduna lakpa IDP Singa security ki force ki marakta yamna chaung mungnarki miyam adubu tangkhaina ba control tawna ba security force ki maikaidagi mob bomb amasung tiar gas singba kapi adubu IDP Singadi khongpham handokna leiki security force tiar gas amadi mob bomb sing alkoda makoi manakta tasinduna pokhaibada tawdu adugi paw loba lakiba pawmi ama Imphal East district police ki commando personnel amaga soki adubu khudong thingai oiba mongdi soktrabasu commando personnel adugi uniform phawba sigaiki security force singna changsilakliba IDP Sing adubu mafum adudagi hankinaba hairubada yartabadagi makhatana nakal anigi marakta mungnaki IDP Singna makoi masagi khungangda leiba yum singbu amukta yengjage haiba wafum phongdoloduna khongpham hongduna leikibani hairi khongsang aduda saruk yakibi thanaljum yaimbabi kobi amana phongdorpada aikoina yumda changba phangdana relief camp ta lekliba si sahi ani makhai henjlakle lenga nadi state asida ingtapa lakle haibagi moongda Manipur sangai festival chingba kumai pangthorkai maram asina aikhoibu isagi yumda hajanjarage haibani haiki irang manungda mang takraba amadi kuina thadok lubudagi phimam chadaba isagi yumsing yaksinaba amadi sagatnaba lengakna senpham kharasu piragani hairi maram asina aikoi isagi yum adu changduna amuktang yingjerugi haibani masida lengana aikhoibu mateng pangbibagi mahutta onchinduna tiar gas singbu kapsilakpasi yam nungaiti haiki IDP Sing mafum adudagi halu yadaduna makoigi mayumda changani haikpagi phirepta chapyung letuna leiki adu oinamak tungda Imphal East ki deputy commissioner mafum adu latuna IDP Singbu themchindaba honaki DC gi maikaidagi IDP Singna gol tabida ngasi changlurabadi matungda changdaba yarbra haibachingba wafam thamaki haina IDP Singna amukasu pendaba phongdoraki DC ki maikaidagi numit khari leiraga mioi mari manga gi team sadana rotation mafum aduda changlaga yenglunaba wafam phongdoklaga ngasi gidi mafum adudagi hankinaba harki hari amaromdana pauna kaithel amasung governor maningi lambi pajanaba semada Yong manlakle leikom leinangna salak sare matam khargi mamangdagi khwairambal kaithelgi saruk ama oina lerkibada natana makoi makal kyagi posai sing yonbada dukan kagok ani pareng sana leibagi muhutta cinema hall maru oiba bank sing photo studio hotel lanai loop kharagi office sing hotel amadi Manipur handloom and handicraft development corporation limited ki emporium na chingba lariba pauna kaithelgi lambi paringda kanaba charong phanglagadabani haiduna drain changkhalakibada lambi paring asigi mataida haba using yanthali yathati haibagi wato phokra matungda ngasidi drain sengulapagi thabak asina kaithel asigi lambi paring semla saraga Yong manlakle haibagi phimda laikom leinangna salak saduna chatok chasin tawba yaraktre pauna kaithegi lambi paring asida leriba dukan sigi kharatana Imphal mayolgi maru oiba lambi amasu oribani paring asida pakhalakpa drain chanbagi thabak rosinduna masigi makhum panba amadi sem sabagi thabak tathaklabasu anoba drain chanabagi tamak tawthokpada thorakpa leipak sing drain manungda changsilakpa ising lambi mathakta Singkatuna thadakpana singbana lambi paring asi salak sarakpani pauna kaithelgi lambi paring dal warakliba phim asi drain chanba khakta sunatana matam kharagi mamangda Imphal West district ki deputy commissioner gi miyang makhada enclosure ni haiba dukan kharana
henjina sajilampa sing kakhatpa amasung masa masana lathok jabana singbadagi thorpa akai atoi kanasu mateng pangsili maram asina pauna kaichelgi paringda tangai fadana satausin tawriba miyamgi maikaidagi lambi paring asida laikom lainanga hanjilakliba asi mari lainaba contractor Imphal Municipal Corporation gi drain dagi amora kaising chingthokpada sinaba yaba machine sing sinaduna chingthoklaga lokthokhrabadi hojik lambi asida wariba pibam asi ohendaba yagani asunu pongdong ngarkli maka tarakpada sangai festival da bom langsinaba tarumga mari lainade haina KCP gi site gi singdorkli Kanglepa Communist Party KCP gi Secretary in Charge Information and Publicity S Mangalgi Chirol amana sangai festival da bom langsinaba tarumga KCP gi mari amata lainade haina singdorkli Chirol sina hai hojik chathariba sangai festival 2025 ta bom langsinaba tharang tarumba KCP gi kedar fare haina Manipur Police na thadropani hariba Chirol ama thasigi chaiset kunga tareti pokse amadi electronic media singda pongdongnari bokhum siga KCP gi karing bahiram amatada mari lainade Manipur Police amadi Assam Rifles asina jenaba KCP FFL gi fare hariba kedar Imphal East gi okram chu thektagi Laisam Sonia tei kuntraga matoi Imphal West gi tera sadopom lekai dagi Salam Luanganba Maitei alias Ibungo chahi kunga nithoi amasung Thobal district ki Wangching Kaithel dagi Pampok Maitei alias Ajoy alias Abungcha chahi kunga mapan hariba mioi sing asi KCP MFL ga hiram amatada mari lainade aduga Maitei Lanmi Naughty Boy haina mingthonba Facebook account asisu party gi account nate party gi authority na KCP ga mari lainaba kanaguma mioi amatada miam tinba mohom singda bom pokhai hanbagi yathang piba amata leite kanagumba Facebook amadi atei social media platform singda maram chadna party ki ming sinarbadi mokoi mathakta mati khongthang lohotani hairiki video asibu pawdumbada soi khilan kiba yaw basu ngakpi gani amadi sine asibu subscribe tobi damukta thagapa phongdoksari tung koina miam gi siba tabung ngamba ojage